Tungan social media ki yamna maruoiba e pau update khara miyam da pijage social media Facebook ki post amada Divya Haobam hauji ki oina yamna maming sakhalak libi ekhoi ki Manipur ki sakna rebi singer ama oikhalak libi Divya Haobam na maha ki Facebook ki post amada thamlak pa wafam matang miyam da share tawjage henju naha si aine cover oina sakjaki pamjarubagi adubu haujikti migi isai yam sakjaningbagi sakpa oina khanbire miyamna aduna teta sengna ai depression challe lauso adum laktoksai sa aroigena organizer na amadi isai yengpa lakpiriba mayamna amuk saktradi kumtharakpada yararoi phawrasu phawdrasu aigi isai adum sakjari mayamgi pressure da cover saklani aduga video amuk thagat pirani amuk sithabirani taseng ai kaidautoino khangde ai haire nasu nachade tauribasi isai se ai to asira khangdre haina Divya Haobam na mahakna yamna thamoi sokna Facebook ki post asuna thamlak lei nakal amoromda lainung loncha gi Facebook ki post gi su wafam khara thamlak lei isal Divya Haobam na lainung loncha gi isai thawa yauna sakpi babu lainung loncha gi site gi thagat pa phongdok sari aikhoina isal da kari su nungai tab leijate aikhoi gi isal ama oina adum loina jari mayamna su lainung loncha amadi isal asibu pungning thogat piu haina khorum jari haiba wafam thamli masigi matang da aigi site gi thamningbo wafam khradang miyamna thamjage isal Divya si nauna masin tumkhalak libi aikhoi gi Manipur gi oina miyamna yamna pamna khalak libi dugumba seisakp singer amani ko aduna mahakpu miyamna thakwangna miyamna support tomina si haibase aigi site gi thamjage aikhoi maitai gi oina di kainom hek tawbaga aikhoi gi khitang he phawgalaga thap phawgalaga na phagalaga na aikhoi gi singthanaba hek to honabase singthanaba han honabase masi yarim khimum si khara thadoksiko aikhoi maitai amuna maitai amabo sakhunnabagi damakta support toba puning thogot pi baibase masi yamna marui haitare adu isel gi damakta full support tomina si haina ai gi site gi thamjari makha tarakpa update oina India Pakistan ungkhanariba asiga mari lainana May 3 ta nationwide defense drill pangthokani haina lauthokre hairi India amasung Pakistan laibak ani gi marakta sauna ungkhanariba asigi marakta kari gumbu lal tholaglabadi kari section thorang sing lokhatkadagi haibaga mari lainana hayeng Megi tang tareta laibak asigi North East States singda nationwide civil defense mock drill pangtholagani haina lauthokre hairi Manipur yauna North East States singda civil defense mock drill pangthokpagi wafamasi haukiba April gi tang kungani thoida Kashmir gi Pahalgam da terrorist singna tourist yauna miyoi kunga taruk hatkiba adudagi India Pakistan ani gi marakta oiragliba phibam asiga mari lainana border state ta nationwide drill asi category ahumda tungan ba mafam sani ga yankhai ga mapanda pangthokadabani hairi Manipur gi oina su category ani gi manung sanna Imphal Surjanpur Ukhrul More amasung ningthau khongda mock drill asi pangthokadabani hairi mock drill asi gi manung sanna laibak asi gi tungan ba mafam singda air raid siren sing khongani aduga mock drill asi da civilian sing participate tawbagi maru oibadi karigumba India Pakistan war tholaglabadi makhoi masana masaba protection pijana bani hairi hayeng pangthokadoriba national wide mock drill asiga mari lainana Union Home Secretary Gobind Mohan nasu share lauduna New Delhi da mipam pangthoktuna civil defense ki sem sariba singi matangda review tawkhre hairiba meeting aduda laibak asiga tungan ba state singi chief secretary sing amasung civil defense chief singsu saruk yari hairi panba yabadi hayeng May 3 ta pangthokadoriba category ani gi mock drill asida Assam gi oina mafam 13 state asigi category ahum gi oina mafam mari ni hairi Meghalaya gi category ani gi manung sanna Shillong yauna mafam ahum Mizoram gi capital city oiriba Aizawl Nagaland gi na Dimapur amasung Kohima yauna mafam 10 ni Sikkim gi na capital city oiriba Gangtok aduga Tripura gi na capital city oiriba Agartala da pangthokani hainasu phongdoraklei nakal amoromda matam amade hektada lan tholokpa yabagi phibam laibana maram oiraga Jammu amasung Kashmir gi line of control da tha ani gi sanaba chinjaksing paisinaba haure hairi Makhatana center na lengak semlaktrabasu MLA sing punsinduna thas lengak semnaba honaragani haina MLA Lorimam Rameshwarna phongdokre hairi